Ngamkheigi Ahoba mentionbagi Thabakta Myanmar na Apanba Pirure Corona virus dagi section na lainanabagi pandamda India amadi Myanmar leibak anigi Ngamkheigi paringi Ahoba sing mentionbagi Thabak District Administration Tengnopol amadi Tengnopol District Police anina sathaduna lagliba dugi saruk ama oina ngarangsu border pillar number 77 gi maya India rom thangba sarukta Ahoba mentionbagi Thabak horakbada Myanmar Police amadi Myanmar Army kya laktuna ngaihak Apanba Pirure Tungda nakal ani wari ningthina sanaraba matungda bab ware na chingba sisinaduna Ahoba sing adu mentionbagi thabak makata na sathakhi Ngamkheigi Ahoba sing mentionba duda Tengnopal District Police ki SP TH Bikramjit ASP Tengnopal TH Krishna Tombi ASP More M Amit OC Dilip Kumar Manipur Rifles ki officer sing ahum suba IRV ki officer sing Assam Rifles amadi BRTF ki miyoy sing su yawki Loina na atopa yamna nungayba pau amana US scientist na COVID-19 gi vaccine usida Maipakna trial Toukhre Malen gi oina kiningay oiraba COVID-19 na maram oiraga misi minagi sang lepta na hengalagi babarak asida US scientist na COVID-19 gi vaccine usida Maipakna trial Toukhre Miyoy bada atubada trial tawragani haina lauthokre US ki University of Pittsburgh School of Medicine na sada COVID-19 gi vaccine asi Maipakna test tawrba matungda vaccine asi COVID-19 pandemic laksin bagi yamna potential leiba vaccine ama oirgani haina lauthokkhibani human trial ase maipaklaba matungda masigi vaccine ase market ta yahonbada chahi ama hena changkhigani vaccine ase puthoknabak Changyeng toriba kangbu ase 2003 gi SARS-CoV amasung 2014 gi MARS ta yamna experience leiraba kangbu singni vaccine ase bu puthoknaba honariba Pittsburgh School of Medicine gi associate professor of surgery ko senior Arthur Andrea Gambato na haikibada anoba virus asi kadaida thengnagadagi haiba chapchana khangle haiki vaccine asi skin na kapsin duna immune reaction asi mapangal kangkat hangadavani hairi